Assalamualaikum warahmatullahi wabarakatuh. Masih pudna laklibu topik Ramzan tha mayada itattatana Rasul giming ta aran sandokpa. Masih ikoi ki social media sa kholak padagi Facebook, Twitter, WhatsApp asina jingba kayada Ramzan tha maya kudingi social media ko thangda Rasul gi mingda aran ma sandokpi thengna jai madugi matangda Ramzan tha nakselak pasida social media Facebook WhatsApp Instagram Twitter na singbuda aran ma pau senjin sajinba hadis ta fawba leitaba Rasul Muhammad sallallahu alaihi wasallam gi mingda sandokpa thengnai haiba singsi photo oina makhada aina video sida uchare masigi matangda mari leilana Allah gi Rasulna kari haram bahibado atang taminasi Rasul gi matangda chinthijin bagi hadis amalai hari hadis adu Sahih al-Bukhari gi hadis number 1229 da ai gi matangda machin thijin bahibase atai mi kanada chinthijin baga manaroi kanagumana machin thijalaba tawginingna ma jahanam da pham ama ma ke mafam ama phangjaba oira sanu asumna Allah gi Rasul sallallahu alaihi wasallam na sab tawi ramde magi mamingda aranbal thandokpa man haide pot ama haiba minam baiba se masi achoba papni achoba gunani aikoi chamchamba mi masen da hoba in haida pot haibada hajin batoksan bada hoba aikoi masen saunai khatnai Rasul gi mathakta sumnam badnam taw bhai basidi achoba gunani magi mathakta aikoina maran siba kawi Rasul gi maming lawraga afaba wakhal da aran hadis sandokpa singdu su janam da tagani afaba natra sawa phun ngai natra afaba ma pauta amda birimi aina Rasul gi maming sinarga Rasul haida pot ma hajin bai base khwai sathi ba machin thi kawi hadis ibn Majah hadis number 38 ta sumlai kana gumbana aingon dagi hadis ama paudam laba madu aran bani khangna mahak adu machin thiba ani manung da amani asumna hai adana Allah gi Rasul sallallahu alaihi wasallam na machin thiba mi asiguma mi su sap tokra basi hayang hasari medan da magi ya ummati magi mi singena kautrok matam da makoi sing adu di yaw jara roi mangde ma sap tokra basing mangna inthokra basing oibanina Ramzan thagi matangda nakselakpa aswag asiguma da ram sandokpa khudam amade kaina hamatam da 2025 ki Ramzan tha tarik asuk to oiba yai aduna Ramzan tha segi mangjuna tha segi mamangda asugumna paujila se afaba paujila sandokpa taragadi mahakki mathakta koigi haram leramba gunasing kokpigani alana ma ka thokpigani asina singbagumba natraga ma khwai meyam Ramzan tha nakhelak pasida Ramzan tha segi paujil piriba haba pau piriba do adu mahana khwaidi ahan boiraba Ramzan tha lakpagi paujil pi matamda maha on janam masen onda haram tawkrabni gara somna haiba kyam lei aduna masigumba aranda prachar aran pau sandokpa asigum se toksi masi hi Allah Rasul sallallahu alaihi wasallam hairam mi gaina ga haiba sumena khoi pa social media da sandokpa thena jai asigumba fitna asdegi ekoi mayambo kan devotion no si harga batang solution jarage